channel asibu miyeng tabiraba punmakpu ahanbamuktada taramna okjari video asibu miyeng tabiraba punmakna video asibu like tawbiramu channel asibu subscribe tawdriba orkadi channel asibu su subscribe tawsinbiramu ngasigi video asi matang asi tawjaragi video asibu loiba phawbatang miyeng tabiyo ngasigi ahanba wahang asidi the Tropic of Cancer does not pass through A. Rajasthan, B. West Bengal, C. Orissa, D. Madhya Pradesh. Tropic of Cancer na karamba lambu phawraga chattabage ahanbada Rajasthan, ani subada West Bengal, ahum subada Orissa, mari subada Madhya Pradesh. Ngasigi ani suba wahang asidi which of the following is not a tiger reserve? A. Sariska, B. Ranthambore, C. Manas, D. Periyar. Makada piribasing asigi manungdagi karambana tiger reserve nattabano ahanbada Sariska, ani subada Ranthambore, ahum subada Manas, mari subada Periyar. Ngasigi ahum suba wahang asidi which of the following countries has separate constitution for its state? A. Canada, B. USA, C. Pakistan, D. Australia. Makhada piriba lebaksing asigi manungda karamba lebakta state khudingmaki constitution leibagi ahanbada Canada, ani subada USA, ahum subada Pakistan, mari subada Australia. Matakta panjakriba wahangsing asigi adongi achumba wahang ki pakhum adu ngasig video ki kamenda sungsoi soidana pibiramo. Mamangi video da hangjakhiba wahang ahum ahanbada what was the code name of the first atom bomb that was dropped over Japan? A. Little Boy, B. Black Rain, C. Thunderbolt, D. Blue Boy. Hairiba wahang asigi achumba paukhumna A. Little Boy ni. Ani suba wahang da which of the following part of sunlight makes the solar cooker hot? E. Ultraviolet, B. Red light rays, C. Infrared, D. Cosmic rays. Hairiba wahang asigi achumba paukhumna C. Infrared ni. Ahum suba wahang da who led the first Indian expedition to Antarctica? A. G.S. Sirohi, B. S.G. Kasim, C. S.S. Sharma, D. V.K. Raiba. Hairiba wahang asigi achumba paukhumna B. S.G. Kasim ni. Miyeng tabiraba pumnamukna video asibu like tawbiramu channel asibu subscribe tawjiba oiragadi channel asibu su subscribe tawsinbiramu amadi notification bell da nambiyu mathangi video amada amuk thengnarasi ngasigi oinadi mayam punamakdagi kainabagi athang ngijari.